Pauxi de Jumpop over Maroi Pau Kharab de Togere, Namduna Famlallaga Hattokpiramlabi Washila Asiba Hakchang, Emung Yanaba Purakpadagi Asina Loukhre. Tha asigi ani damang impal bengul lokok tagi sahi taramari rom tangari benupi pasa ama nupi masa pusam Washila bo mahakinuksina banupa amana Sirlesin haina kauthokraba matung yendau paligi pat mapanda nupi oibigi jet mangalaba matungda Wot na ibadagi Kannaba ngamdana laikidabadagi miyamna irang auruktuna Asiba Hakchang laudana rem smoke to lairakiba adu sarkar ga asiga janabadagi ngasi Asiba Hakchang lauduna mathau mangam pangthokre ngarang numidang JAC amadi Muslim ki tongan-tongan po organization sing losing basing yauna si Minister N Biren ka ahumlok subo ina paminarapa matungda Yanaba Purakpadagi ngasigi Asiba Hakchang adu laukibane laihak na Yanaba purakibasing adu ki manungda eskerasiya lupa lak taret piba laikidrabi ki apokpada Masaga sana bathabak ama piba amade Yanaba sing pokso ek ki makata jarak piba aibasing yaure panbaja abadi mihat asida Yanaba aiba Mioi taruk phakatuna wahang pong chattaduna lairibane ngasi Asiba Hakchang JAC amadi miyamna purakiba aduda Jang Development Association mayang Impal Bengon maninge nupi volunteer singna isal Washila gi Asiba Hakchang purakpaki lambi ki mataida leptuna achumba justice phangan gadabani aibi gi kholauk Loukhre aire Atop pau amadana COVID-19 positive Oire Khanglaba Non-Manipuri amalotona lairambadagi pharaba matung health department da Sikhre COVID-19 positive Oire haiba Khanglaba Non-Manipuri ama lotona lairoba matung COVID-19 response team na thigatuna pharaba matung health department da Sikhre aire thaudok asi laining thau ising chaibi ki nagama pal paunam leikai dagi asan bajum da laiba Non-Manipuri ama hauki batang ni panda rems road da laiba babina diagnostic center da test tobada positive oike Mark positive Oire haiba khangna numit adumakta da rems ta amuk laying ba chatki aire rems ki casualty da laying tringai RAT test tobada negative oibadagi hospital asida laying ke nagalamorom da police team amana babina diagnostic da positive Oire pau lakpadagi mahaki baragi jumda layram dabadagi nagamapal paunam leigai ki COVID-19 response committee na pakshana Mioi adu thibaki dabak chatage tungdangarang nubidang pung taret lom taba duaida mahak leigai asigi baragi jum amada laibadagi Pharaba matung mari leinaba health department da Sikhre aire Sannao Kannaba Hotnabada Emung amagi Mioi mari Yaona manga Sikhre Uttar Pradesh ki Gonda district da ngarang laibak pokpagi numidang oiramda Kotawali area da Sanao ama Kannaba guha amagi manungda chongthabada Emung amagi Mioi mari Yaona punna Mioi manga Sikhre Sanao adudi kan bangamkhre adubo mabu Kannaba guha aduki manungda sangkhiba mising adudi hu senba methane gas sor onsin badagi Sikhre aina police na phongdokre adubo Makoi na Kannaba hotnagiba Sanao adudi makoi amadagi natte aina party grade secretary na aike Uttar Pradesh ki Chief Minister Yogi Adityanath na Mioi manga aduna shikiba aduda awaba amasung nungaitaba phongdokre amasung awaba tahuraba imong amamamda lupa lakh ani ki exgresa pinaba lauthokre Huranbagi Maralda Uttar Pradesh da Rickshaw thouba Nupa ama Uda Pullaga Fubada Sire September mari ki pung baro taba adwaida Uttar Pradesh ki Oire area da thokiba thaudokne Basit Khan sahi kuntraga mari suraba Mioi asina Rickshaw thauduna sahi taraga humdoi ki nupi masa ama yauna masa mari nupi amasung mama mapa puksak tanana bu hodariba nupa asi tube hapnaba guard Huranbagi Maralda amada punduna Hindu taba terrorist mayamna phubada sikhibane aire taslima sahi yangkai taruk surabi Basit Khan ki apokpi mamana ayak isa Huranba natte kaidongnung da Huranba su oiroi mahak Rickshaw thauraga masa mari mapuk thaklibane mahaki nupi Bindi sabagi factory amada thabak shui aikhoi yamna lairai ma Huranba natte isa ato police na matam chana hospital da pukhatpi bagi mahutta police station do oina pukhi aire city adugi congress ki president Rajiv Gupta na Basit Khan mahaka thabak sumin nei ma Huranbagi thodok amada mamangta laikide aire thodok asika chapmana pa thodok ama mapam asida August 18 sok lesing ani taragani panda muslim nupa ama maming Shahrukh Khan iroi Huranbagi Maralda Fubadagi sikibagi thodok apasu thoki aire Nakalamoromda ngasisu COVID-19 na maram oiduna Mioi ani laikitre COVID-19 na positive maram oiduna Jenims amasung rems na Mioi ani laikitre laikidra pa Mioi ani asithara ka Manipurda COVID-19 na laikidaba apun ba mising nipukani thoi Sikhre Jenims hospital ke COVID ward laying tuna lairakiba nupa ama ngarang ahing nungyay matungpung baro makhairum taba matamda laikite laikidra pa Mioi asigi maming MD Inayat sahi humpogani pan sure Impal East District ke manung channa minuk thong apda laibani
Laikhidraba asi COVID-19 positive oibadagi Jenims Hospital da ngarang pung 9:19 taba matamda admit tawduna COVID ward ta lehingba auraki masagi hana anaba kya leibana maram oiduna laikhidabani aina Jenims ki medical superintendent professor T Rajena press ta thadorak pasirol amana aire amaromda COVID-19 positive oibadagi Rems Hospital ki COVID ward ta lehingduna leiraki binopi ama ngasi anganba ayuk pung 9 mangarom taba matamda laikhidre Laikhidraba nupi asigi maming pramodeni nongmai them sahi umraga mari suraba asi mapurobena en pratip sing kawe Imphal West ki sakol tong badagine bag haukiba September mari do hospital asida admit tokibane COVID-19 na positive oibada natana asma amadi Hotnabada natana laina kaya amana naba Mioi ni aire yamna nungai taba thodok amadasu maklang thongda al ama Thouri yanduna Sirmle ngasi ayuk pung manga makharom taba matamda Imphal West District ki Pachoi Police ki manung chanba khombong serien khomba manakta leiba maklang turen mathakta sahaba yot ki thongi foot bridge ki bar da al ama Thouri yanduna siraga leiramle Thouri yanduna siramliba al asigi maming khongtram gambir singh ma ki sahi humpu ka tare chukre apopa laikhidraba Laxman kawe khombong turel mamang serien khomba dagine laikhidraba al asina Thouri yanduna siramba ase ngasi ayuk working chapam yosina thengnarakibane Mahak sidun lai raba matam da mahak ki sayu amade central thongi manakta hauba sigong leiba khongda thaname aduga mahak ki lengjom da khudai amasu yanduna leirambe Asiba Hakchang ase Pachoi police na lokutuna postmortem gi damakta Rems ki mirel singta thamkhre aire pausi asina phangba paugi matung inadi laikhidraba gambir sing asi masaki sahi kunmari rom subadagi mafam khangtana mangki badagi thiba khangtana leiraki adubo ngasi dagi sahi mari rong ki mamangda gambir sing asi Mumbai de leire aibagi pau phangbadagi mahaki pokmina mapanau nupa khongtram kulisantrana chatlaga Mumbai dagi Manipur da puthorakpada angakpa ama oiduna miyamna kumaikum yengnakhi aroibeda content sing asigi maroiba pau khara asiba pautam jaripa Manipur local news YouTube channel amade Facebook page asidagi yengbirba punam puthagachari loinana channel asina adom da kanarabadi subscribe like and share doba ka wikinu punam po amuka hanna thagachari